Akisbani Imphal Nolini Devi na pau pajari ahanbada maruiba pau Manipur Architects Forum na sinduna Architects Meet Hojek Imphal gi City Convention Center da pangtukli Protecting our market in a sustainable economy haiba hiramda mifama ngasi Imphal da pangtukli Pradhan Mantri Narendra Modi na hairi Sakhutpa Bharat ama oibada nongpok Bharat ki thamliba pandam adu phangnabagidama Kendra Sarkar na kana honari amishung marpu taruk suba All India Presiding Officers Conference ngasidagi Uttar Pradesh ta horagani Town Planning Vibhag ki meeting makhada Manipur Architect Forum ne sinduna Architects Meet Hojek Imphal gi konung mamangta leba City Convention Center da pangthakli Taramasita Manipur Architects Forum ki ahalloiraba thomi sing ikai khumnaba utba World Architecture Day ga mari lenana pangthokpa ise writing competition da makong mathang taraba singda manamatham yenthokpa amasung akoibagi phibam kaitharakliba amadi masidagi kannaba hotnabada architect singna lawgadaba thawdang haibasida wafam kaya su khanagani Tharumasida Tribal Affairs and the Hills ki Joint Secretary Ngangum Uttam, Environment and Climate Change ki Director Dr. T. Brajakumar Sarukyari. Protecting our market in a sustainable economy haiba hiramda wholesale the port yoliba amadi lairiba singi sahi gi oiba mifam Imphal gi Major Khulda leba Manipur Press Club ta hojik pangthokli. Tharumasi Manipur Consortium of Potato and the Onion Freights and Traders na sinbani Tharumasida Transport Vibhag ki Director Khumanthem Daina Sarukyari. Haukiba pung kunmarida Security Force na thihumba ki thabak sathabada Imphal Jila ki Lamlai Police Station na konba Yorbung Khuna Ward number 4 dagi UNLF ki active cadre ama phare. Jila asima ki Porompat Police Station na konba New Zekon area dagi NRFM ki active cadre ani phaki. Amirumda Thawal Jila ki Thawal Police Station na konba Sanga Yumphau Nungpau Mathakleka area dagi myoi ama nisa oina sijinaba yaba Dolsan Cup Syrup 12 Vedicop Cup Syrup bottle 13 yauna atai potlam single loina na phagatki Tripura Police amasung Railway Protection Force ki apunba kangbu amana Tripura da ngarang express train amada thihumba ki thabak jatabada drug lalon bani haina chingnaba myo ani fare haina official ki pau amana haidi Police ki Deputy Inspector General Rati Ranjan Devnath na hai miyoi ani adudagi pistol ama amasung athingba thamkhraba lokhubagi hidak mahi bottle sama phagatpa ngamkhi Bharatiya Janata Party BJP gi anauba National President khanaba Mikhal gi mirep se ngasi pisinaragani Mikhal gi bot thadabagi wafam palatuna dowlasigi National Returning Officer K Lakshman na hai Mirepche pisin bagi matam ngasi nungtil pung ani dagi mari phawbo oigani Mirepche singi scrutiny gi thabak na nungtil pung mari dagi manga phawbo pangthukani Mirepche lauthopagi matamda numidang wairam pung 3 phawbani Dol ki President Mikhal hayang pangthukani Mikhal gi polchu hayang lauthokduna BJP gi anauba National President kanana oigadagi habedu khangani tabiriba pawasi Akasbani Imphal dagini Pradhan Mantri Narendra Modi na nongsu Bengal da lupa koti Chanipan kontra henbagi sakoi thaurang ki project sing sangha bagalwinana Kolkata ka leiba ki atai mafam singa samnagataba Amrit Bharat train ahum lamthakre Tharum tu saruk yaratuna Pradhan Mantri Narendra Modi na hai Kendra ki sakoi thaurang ki project singi thabak thauram sing nongsu Bengal da paikhatli Chakhutpa Bharat ama oibada nongpok Bharat ki sakoi thaurang singi thamliba pandam adu phangnabagi tama Kendra Sarkar na makhata na paikhatpa yaba thabak thauram sing paikhatli mahna hai बीजेपी विकास और विरासत दोनों को महत्व देती है विकास और विरासत के इसी मॉडल पर चलते हुए बीजेपी पश्चिम बंगाल के विकास को भी गति देगी श्री मोदी ने असम की नगांव जिला की कालियाबोर नgarang lupa koti 50,000 साटुक यांखैरोम चंगना सागदबा काजीरंगा एलिवेटेड कॉरिडोर प्रोजेक्ट की उरे पुयुंग तंखी वाइल्ड लाइफ कॉरिडोर प्रोजेक्ट असिना लमलकी सा उजेक सिंग अयत अपन पीदना सदोक चसिन तौबा ngamhalagani masida natana sa उजेक सिंग अमसुंग मियोबे सिंग की मरकता थेंगनबा खुदोंग सादबा सिंग हंता हनबा ngamlagani थौरम तुदा वांगांग बदा प्रधानमंत्री न हाई किलोमीटर मरपुतरुक सांगबा काजीरंगा एलिवेटेड कॉरिडोर प्रोजेक्ट असि अकोइबगी फिबम द सोगहनतबा नेशनल हाईवे प्रोजेक्ट अमनी हौखिबा चाही 10 रोम असिदा लेबाग असिगी उमंगी सरुक हिनगतले महंगना हाई एक पेड़ मां के नाम कैंपेन की मखादा हुजिक फावबदा उ कोटी 2 हेना थाखरे
mahausa amasung chakhoi thorang ki thabaksing punna chatminaba yai haibasi Bharatna malemda utle. Marpu Taruk Suba All India Presiding Officers Conference AIPOC ngasidagi Uttar Pradesh ta horagani. Mifam asigi ngasi ahuba numita Lok Sabha Adyaksha Om Birla na wangangkani. Mifam asida legislative procedure, parliamentary tradition, conduct of the house amasung good governance haiba hiram singda wafam kaya khanagani. Mifam asida Rajya Sabha ki Deputy Chairman Hari Vansh, Uttar Pradesh Vidhan Sabha ki Virodhi Lusingba Mata Prasad Pandey su saruk yagani. Numidum Satagada Mipamasi Tasigi Kunmathoi da Luisingani. Ngaksel Mantri Rajnath Chingna Haidi, Ngaksel Kamari Lena Hiram Singda, Mipal Tangdana, Irom Dom Lepsabangam the Bahuna Bahibasina, Lebak Asigi Oina Quadiki Tangai Fatana Taugataba, Taudang Singi Manungda Mapam Amani. Wapamasi Nagpurgi Sir Sangada Leba, Solar Industries na Putokpa, Medium Caliber Ammunition Facility da Ngarang Pangtoki Batorum Amada, Mantri na Fongdokibani. Term to the Pinaka guided rocket ki ahanba bets mantri na saruk yatuna thadok pahoki. Mantri na hai facility asida saba Pinaka guided rocket ching mapalam de yon bahode. Amasung atay lebak sing nasu rocket makalasi lining bagi apam pa pungtuk narakli. Sri Rajna na hai asigumba khongtang asina lebak asigi oiba ngaksel ki lamda taubangamba sakti sing mayak sing na utpangam hali. Pradhanmantri Narendra Modi bu Board of Peace ki saruk ama oina Gazada tungkoiba santi ki phimam ama puraknabagidamak America ki Rashtrapati Donald Trump na barton tawrakle. America ki Rashtrapati na Sri Modi da tharakiba aiba sirol adu Bharat da leiriba America ki Ambassador Sergio Gorna social media da thagalakpani. Sirol adu nahai Pradhanmantri bu Middle East ki lebak singda tangdu leitaba amadi santi purakna pakhonabada saruk yanaba ikai khumnabaga loinana Donald Trump na barton adu tawrakpani. Masina malem ki oina leinariba muknaba sing loisinabagi sangsilakpa khongtang ama oirakani. Nation Disaster Response Force NDRF ki raging dena lakpada Pradhanmantri Narendra Modi na yaipa paujil pirakli. Social media da thagatpa post amada Pradhanmantri na hai khudongthiba tawdok sing tholakpa matamda masagi oijaba thadokduna miyamgi seba tawna ba hunariba NDRF personnel singbo lebak asigi miyamna ikai khumna pamthoi. Namit asina lakpada Griha Mantri Amit Shah nasu yaipa paujil pirakli. Social media da thagatpa post amada Sri Shah na hai awaba khudongthiba sing thonglakpada NDRF asi lebak asigi oina thajaningai oiba yumpi oiri. Makhatana khudongthiba thokdok singda miyambu kanna ba honabada thawai katkraba thawna pharaba NDRF personnel singbo Griha Mantri na ikai khomna ba utkhi. Poland ki Upa Pradhanmantri amasung Mapan Thauram Mantri Rodoslo Sikorsina ngasi Bharat ki Mapan Thauram Mantri Dr. S. Jaishankar ga New Delhi ta unagani. Social media post amada Mapal Thauram Mantralay ki machin chappa misak Randir Jaiswal na hai unabak asina lebak anigi marup mapangoy bagi mari hena fagat hanbada mideng thamli Sri Sikorski numithum nigi khongcheta Bharat laki bani. Pradhanmantri Narendra Modi na mangjauna na barton tawkhibaga loinana United Arab Emirates ki Rashtrapati Sheikh Mohammed bin Zayed Al Nahyan ngasi Bharat ta thungdarakani. Khongchet asida luchingba ani na Bharat amasung UAE lebak ani ki marakta leinariba mari hena chesil hanaba amasung malem ki oiba tongan po wafam kaya ki matangdasu luchingba ani ki oiba mod phongdokna tuna wari sanagani. UAE ki Rashtrapati oiriba matung Sheikh Mohammed ki oina handaki asina ahumlak suba Bharat khongchetni. Lebak ani ki oiba lalo litik sel thum ngaksel amasung energy yauna atay lam kaya da apama mari leina hanaba kupna khana nainagani. Arubida maruiba pau amuk hanna. Manipur Architects Forum na Sinduna Architects Meet Housing Imphal ki City Convention Center da pangtukli. Protecting our market in a sustainable economy habi hiramda mifam mamang ngasi Imphal da pangtukli. Pradhanmantri Narendra Modi na haidi chakotpa Bharat nama oibada nongpok Bharat ki thamliba pandam adu phangnabagidama Kendra Sarkar na kana honari amasung marpu taruk suba All India Presiding Officers Conference ngasidagi Uttar Pradesh ta horagani pauloi jari.